Hello, welcome back to my channel 7 Speed Manipur ko. Asi koigi Sanamai Motors singamai da lebi do. Aduda ai koi gari anova koi motorcycle Royal Enfield Guerilla Gorilla na Gorilla 450 do. Adu la e ko. Adu gi video da happy tang myam da sum share to zara na semja video ni ko. Yeng min se my gari se kamai to ge looks kamai to we my engine gi my features ko. Kamai to ge have do yeng min se du ga kang min se du di और से तो कनाउ में जनाउ जिंग वीडियो से नौने थेंगना बियाव करिए सब्सक्राइब लाइक एंड शेयर सुने तो सन बिरमो अदुदी हौजल जिको गाड़ी से ले मांग गरी से ममांग हाँ हाफें उचरके गाड़ी की शोरूम मनुदी मागी कनो से मपान पुथोग तौरगदी हेन मोंगी तादने ओके मैं खेल उचरगे हाँ हाफे कोई हाफें येंजरगे कनागुब गाड़ी से कनागुब बुकिंग हौरे ओनली 10,000 पीरगो बुकिंग हौरे आधार में पुबी लाओ बुकिंग तब यारनीको मागी 30% ऑन रोड 30% कनो तौरगा कैश तौरगा लोन अप्लाई तौगे हरसु याइको सी गाड़ी से येंग फजैको येंग हानगी अखोगी लुक्स तदी अखोगी ममांग येंगददी अखोगी हंटर दुगा हाफेट येंगददी हाफेट ममांगदगी येंगद हाफेट मानगे तौइको अदुगा सिगी मागी लाइट सिस्टम जा ऑल अखोगी LED द लोइनमक लाइको येंगो ममांगदे दम हान हाजरसी लाइट से LED द दम लाइ ममांगे सिमा येंग याम फजलैको अदुगा टायर की सेक्शन जे सिदा क्वाइदगी चौबो टायर अखोगी रॉयल एनफील्ड की मागी कनो जे सेगमेंट हाइब तार सिगी सेगमेंट टायर से माइसों साउर हाइब तार साइड इंडिकेटर LED द याम डिस्टिंग क्लियर होने फजन यावरे टेलीस्कोपिक सस्पेंशन नि मागी सिगी ट्रेवल कनो एरिया 140 mm की सांग पीरेबको अदुगा डिक सिजु दम पुरा याम फजन साउंड यावरे 320 mm की सांग टायर की मागी साइज सिजु दम हजरके 120/70 और 17 इंच लाखबेनिको अदुगा सिजु कोई सोबा ई कनो सस्पेंशन निको ब्लैक कैलिपर स्माइल आनी मागी इंजन की फिगर में लापगा मासे सिंगल सिलेंडर लिक्विड कूल मागी BSP से कोई 40 BSP न्यूटन मीटर जो कोई 40 सांग लाएगा मागी कलर रोम कोई कलर से ऑप्शन मंगा थोड़ा पिए सिंग कलर ऑप्शन जे डिस्प्ले सी ओइना लेको अदुम सिजु याम फजे येंग मयम नुवाय कलर से का अदुगा व्हाइट के मस लेबनेको टॉप मॉडल अदुसु याम थिना फजेको इन सम येंग मागी तेगा गोरिल्ला एंड मागी थार 450 हेनको अदुगा मागी इंजन की माई केनो से लेआउट से पूरा कोई फुल्ली ब्लैक दम ओइरेको काना अदुगा मागी से गियर से 6 स्पीड माइने पीरे साइड सेन यावरे डबल स्पिन अदुगा सिना कोई मनिंग सिना कोई हाइड्रोलिक सस्पेंशन ओइबो एडजस्टेबल ओइबो अदुगा माइने लेगेनी गार्ड मनिंग की केनो से अदुगा मागी सिगी डायमेंशन जे कोई केनोगा एज कंपेयर टू कोई 350 केनो हंटर को अदुगा येम कान सिना मु सांग बा चाव लोई एवरीथिंग लोई हेला निको अदुना मागी
ꯑꯩꯈꯣꯏꯒꯤ ꯔꯥꯏꯗꯤꯡ ꯁ꯭ꯇꯦꯕꯤꯂꯤꯇꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯀꯟꯇ꯭ꯔꯣꯜ ꯅꯨꯡꯉꯥꯏꯔꯛꯄ ꯑꯗꯨꯝꯕ ꯑꯃꯁꯨ ꯑꯣꯏꯒꯅꯤ ꯍꯥꯏꯗꯤ ꯇꯥꯌꯔꯒꯤ ꯃꯥꯒꯤ ꯆꯥꯎꯕꯁꯨ ꯍꯦꯜꯂꯦ ꯑꯗꯨꯒ ꯃꯊꯛꯇ ꯋꯤꯜ ꯕꯦꯁꯁꯤꯁꯨ ꯑꯗꯨꯝ ꯆꯥꯎꯔꯦꯕꯀꯣ ꯑꯗꯨꯒ ꯃꯅꯤꯡꯒꯤ ꯂꯨꯛꯁꯇ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯑꯩꯈꯣꯏ ꯈꯤꯇꯪ ꯁꯤꯃꯤꯂꯔꯤꯇꯤ ꯑꯩꯈꯣꯏ ꯔꯣꯌꯦꯜ ꯏꯟꯐꯤꯜꯗ ꯁꯤꯃꯤꯂꯔꯤꯇꯤꯁꯦ ꯀꯅꯥꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯒꯦ ꯍꯥꯏꯔ ꯀꯥꯟꯗꯗꯤ ꯂꯨꯛꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯤꯃꯥꯂꯌꯟꯒꯤ ꯑꯅꯧꯕꯗꯣ ꯑꯗꯨꯒ ꯍꯥꯏꯐꯦꯠꯁꯨ ꯑꯃꯨꯛ ꯃꯥꯒꯤ ꯂꯨꯛꯁꯦ ꯍꯥꯏꯐꯦꯠ ꯆꯪꯉꯦꯕꯀꯣ ꯑꯗꯨꯒ ꯃꯉꯣꯟꯗ ꯌꯥꯎꯕ ꯏꯟꯖꯤꯟ ꯑꯃ ꯑꯩꯈꯣꯏꯒꯤ ꯍꯤꯃꯥꯂꯌꯟꯒꯤ ꯏꯟꯖꯤꯟꯗꯣ ꯑꯗꯨꯃ ꯑꯗꯨꯝ ꯑꯣꯏꯔꯛꯑꯅꯤꯀꯣ ꯑꯗꯨꯒꯤ ꯏꯟꯖꯤꯟꯒꯤ ꯄꯋꯥꯔ ꯐꯤꯒꯔꯗꯨꯁꯨ ꯑꯗꯨꯝ ꯐꯪꯉꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯑꯦꯛꯖꯣꯁ ꯄꯥꯏꯞꯁꯦ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯁꯨ ꯍꯤꯃꯥꯂꯌꯟꯒꯤ ꯍꯥꯏꯐꯦꯠ ꯃꯥꯟꯅꯔꯦꯕꯀꯣ ꯁꯤꯁꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯩꯈꯣꯏ 270 mmꯒꯤ ꯑꯩꯈꯣꯏꯒꯤ ꯔꯦꯌꯔ ꯗꯤꯛꯁꯁꯦ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ ꯑꯗꯨꯒ ꯃꯅꯤꯡꯒꯤ ꯇꯥꯌꯔꯁꯦ ꯃꯥꯁꯦ 160 by 60 or 17 inches ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯒ꯭ꯔꯥꯎꯟ ꯀ꯭ꯂꯤꯌꯔꯦꯟꯁ ꯂꯣꯝꯗ ꯂꯥꯛꯄ ꯀꯥꯟꯗꯗꯤ ꯃꯥꯁꯦ 169 mm ꯀꯣ ꯑꯗꯨꯝ ꯗꯤꯁꯦꯟ ꯑꯣꯏꯀꯣ ꯑꯗꯣ ꯇꯥꯌꯔꯗ ꯌꯦꯡꯉꯨꯔꯒꯗꯤ ꯌꯥꯝ ꯊꯤꯅ ꯕ꯭ꯔꯣꯗꯅꯦꯁ ꯂꯩꯔꯦ ꯌꯥꯝ ꯊꯤꯅ ꯆꯥꯎꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯇꯥꯌꯔꯒꯤ ꯄꯦꯇꯔꯟꯁꯦ ꯌꯦꯡꯕꯤꯌꯨ ꯁꯤꯒꯤ ꯇꯥꯌꯔꯒꯤ ꯄꯦꯇꯔꯟꯁꯤꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯁ꯭ꯂꯥꯏꯠꯂꯤ ꯑꯣꯐ ꯔꯣꯗ ꯑꯗꯨꯝ ꯇꯧꯒꯦꯁꯨ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯨꯒ ꯍꯥꯏꯋꯦꯗꯁꯨ ꯑꯗꯨꯝ ꯐꯖꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯌꯥꯗꯣꯏꯅꯤꯀꯣ ꯌꯦꯡꯕꯤꯌꯣ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯒꯤ ꯃꯥꯒꯤ ꯑꯩꯈꯣꯏ ꯆꯦꯁꯤꯁ ꯀꯣ ꯌꯥꯝ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯍꯤꯃꯥꯂꯌꯟꯒꯤ ꯑꯗꯨꯝ ꯃꯥꯟꯅꯗꯣꯏꯅꯤꯀꯣ ꯆꯦꯁꯤꯁ ꯌꯥꯝ ꯐꯖꯅ ꯒ꯭ꯔꯦꯞꯁꯤꯅ ꯑꯩꯈꯣꯏ ꯒ꯭ꯔꯦꯞ ꯍꯦꯟꯗꯜ ꯁꯨꯃꯥꯏꯅ ꯂꯥꯛꯑꯅꯤꯀꯣ ꯑꯗꯨꯒ ꯁꯤꯠꯀꯤ ꯀꯦꯄꯥꯁꯤꯇꯤꯁꯨ ꯁꯨꯃꯥꯏꯅ ꯁꯤꯠꯀꯤ ꯗꯤꯖꯥꯏꯟ ꯀꯣ ꯀꯨꯁꯟ ꯁꯨꯃꯥꯏꯅ ꯎꯒꯅꯤꯀꯣ ꯌꯥꯝ ꯁ꯭ꯃꯨꯠ ꯑꯣꯏ ꯑꯗꯨꯝ ꯌꯥꯝꯅ ꯁ꯭ꯃꯨꯠ ꯑꯣꯏꯕ ꯍꯥꯏꯅ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯑꯣꯏꯕꯗꯨꯗꯤ ꯅꯠꯇꯦꯀꯣ ꯑꯗꯨꯒ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯒꯤ ꯍꯥꯏꯠꯁꯤꯀꯣ ꯍꯥꯏꯠꯁꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯋꯥꯡꯕ ꯑꯣꯏꯗꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯣꯔꯠ ꯔꯥꯏꯗꯔꯁꯤꯡꯒꯤꯁꯨ ꯃꯔꯨꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯦ 5.23 ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯈꯔ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯅ ꯑꯗꯨꯝ ꯔꯥꯏꯠ ꯇꯧꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯑꯗꯨꯝ ꯂꯩꯒꯅꯦꯕꯀꯣ ꯑꯗꯨ ꯁꯤ ꯐꯨꯜ ꯁ꯭ꯇꯦꯟ ꯇꯧꯔ ꯂꯩꯕꯅꯤꯀꯣ ꯑꯩ ꯀꯥꯗꯤ ꯀꯥꯈꯠꯂꯔꯣꯏꯒꯦ ꯑꯗꯨꯒ ꯁꯣꯝꯗ ꯑꯃꯨꯛ ꯂꯥꯛꯄ ꯀꯥꯟꯗ ꯃꯥꯒꯤ ꯁꯤ ꯀꯩꯅꯣꯁꯦ ꯃꯥꯒꯤ ꯁꯤꯒꯤ ꯗꯤꯖꯤꯇꯦꯜ TFTꯗ ꯂꯥꯛꯀꯅꯤꯀꯣ ꯍꯥꯏꯐꯦꯠ ꯑꯣꯟ ꯇꯧꯖꯔꯛꯀꯦ ꯌꯦꯡꯕꯅꯤꯁꯦ ꯐꯨꯜꯂꯤ ꯗꯤꯖꯤꯇꯦꯜ ꯑꯣꯏꯗꯣꯏꯅꯤꯀꯣ ꯌꯦꯡꯉꯣ ꯁꯤꯗ ꯃꯥꯒꯤ ꯏꯟꯗꯤꯀꯦꯇꯔꯁꯦ RPM ꯃꯤꯇꯔꯒꯤꯗ ꯑꯗꯒꯤ ꯅ꯭ꯌꯨꯇ꯭ꯔꯦꯜꯗ ꯂꯩꯔꯒ N ꯊꯥꯔꯦ ꯑꯗ ꯃꯥꯒꯤ ꯁ꯭ꯄꯤꯗꯣꯃꯤꯇꯔꯁꯦ ꯁꯤꯒꯤ 0 ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯑꯦꯟꯖꯤꯟꯒꯤ ABSꯒꯤ ꯁꯤꯗꯩꯗ ABSꯁꯨ ꯗꯨꯋꯦꯜ ꯆꯦꯅꯦꯜ ABSꯇ ꯑꯗꯨꯝ ꯂꯥꯛꯑꯅꯤꯀꯣ ꯑꯗꯨꯒ ꯁꯤꯗ ꯃꯥꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯌꯦꯡꯕꯤꯌꯨ ꯂꯥꯏꯠꯀꯤ ꯑꯗꯨꯒ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯖꯣꯏꯁꯇꯤꯛ ꯍꯥꯏꯅ ꯁꯤꯒꯤꯁꯦ ꯃꯣꯠ ꯁꯤꯒꯤ ꯀꯟꯇ꯭ꯔꯣꯜꯁꯦ ꯁꯤꯗꯒꯤ ꯂꯣꯏ ꯂꯥꯛꯀꯗꯣꯏꯅꯦꯕꯀꯣ ꯁꯣꯝ ꯅꯥꯀꯟꯗ ꯏꯟꯖꯤꯟꯒꯤ ꯀꯤꯜ ꯁ꯭ꯋꯤꯆ ꯁꯣꯝꯗ ꯁꯨꯃꯥꯏꯅ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯤꯗ ꯌꯥꯎꯔꯤꯕ ꯕꯇꯟꯁꯤꯡꯁꯦ ꯑꯗꯨꯝ ꯄ꯭ꯔꯤꯃꯤꯌꯝꯅꯦꯁꯁꯦ ꯑꯗꯨꯝ ꯑꯣꯏꯀꯣ ꯍꯥꯏꯗꯤ ꯀ꯭ꯋꯥꯂꯤꯇꯤꯁꯨ ꯑꯗꯨꯝ ꯐꯖꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯌꯥꯎꯔꯛꯑꯦꯕꯀꯣ ꯑꯗꯨꯒ ꯁꯤꯗꯩꯗꯁꯨ ꯑꯩꯈꯣꯏꯒꯤ USBꯒꯤ ꯄꯣꯔꯠ ꯃꯆꯥ ꯑꯃ ꯀꯣ USB ꯄꯣꯔꯠ ꯃꯆꯥ ꯑꯃ ꯑꯩꯈꯣꯏ ꯃꯣꯕꯥꯏꯜꯒꯨꯝꯕ ꯆꯥꯔꯖ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛꯀꯤꯁꯤꯗ ꯑꯗꯨꯝ ꯇꯧꯕ ꯌꯥꯒꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯑꯩꯁꯦ ꯗꯤꯖꯤꯇꯦꯜ ꯁꯤꯒꯤ ꯏꯟꯐꯣꯇꯦꯟꯃꯦꯟꯁꯦ ꯑꯩꯈꯣꯏ ꯃꯦꯞꯀ ꯑꯩꯈꯣꯏ ꯅꯦꯚꯤꯒꯦꯠ ꯇꯧꯕ ꯑꯗꯨꯝ ꯌꯥꯒꯗꯣꯏꯅꯤ ꯑꯗꯣ ꯑꯩ ꯍꯥꯏꯐꯦꯠ ꯃꯊꯪ ꯖꯣꯏꯁꯇꯤꯛ ꯇꯧꯔꯒ ꯑꯩ ꯀꯟꯇ꯭ꯔꯣꯜꯁꯤ ꯌꯦꯡꯃꯤꯟꯅꯁꯦ ꯃꯊꯪ ꯂꯩꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯛꯀꯗꯣꯏꯅꯤꯀꯣ ꯑꯣꯀꯦ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ ꯐ꯭ꯔꯟꯒꯤ ꯂꯨꯛ ꯁꯨꯃꯥꯏꯅ ꯂꯩꯔꯅꯤꯀꯣ ꯇꯥꯌꯔꯒꯁꯦ ꯌꯥꯝ ꯐꯖꯅ ꯆꯥꯎꯔꯦ ꯑꯗꯣ ꯃꯥꯒꯤ ꯄ꯭ꯔꯥꯏꯁ ꯀꯣ ꯃꯥꯒꯤ ꯄ꯭ꯔꯥꯏꯁ ꯑꯗꯒꯤ ꯁꯣꯔꯨꯝ ꯄ꯭ꯔꯥꯏꯁ ꯑꯩ ꯑꯗꯨꯝ ꯁ꯭ꯀ꯭ꯔꯤꯟ ꯑꯗꯨꯝ ꯍꯥꯞꯆꯔꯛꯑꯒꯦꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯃꯥꯒꯤ ꯏꯟꯖꯤꯟꯒꯤ ꯃꯥꯒꯤ ꯁꯥꯏꯂꯦꯟꯁꯔ ꯌꯦꯡꯉꯣ ꯃꯥꯒꯤ ꯒꯥꯔꯗꯁꯦ ꯁꯨꯃꯥꯏꯅ ꯄꯤꯒꯅꯤ ꯑꯩꯈꯣꯏ ꯐꯥꯏꯕꯔꯒꯤ ꯀꯩꯅꯣꯗ ꯑꯣꯏꯅ ꯄꯤꯔꯦꯕꯀꯣ ꯑꯗꯣ ꯒꯥꯔꯤꯁꯦ ꯑꯗꯨꯝ ꯌꯥꯝ ꯊꯤꯅ ꯐꯖꯩ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯔꯛꯀꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯐ ꯔꯣꯗꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯌꯥꯕ ꯑꯗꯨꯒ ꯑꯗꯨꯝ ꯁꯤꯇꯤ ꯔꯥꯏꯠꯀꯤꯁꯨꯗꯃꯛꯇꯁꯨ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯧꯕ ꯃꯈꯜꯒꯤ ꯒꯥꯔꯤ ꯑꯣꯏꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯂꯦꯛꯁꯟꯕꯤꯔꯛꯑꯣ ꯑꯩ ꯑꯗꯨꯝ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯀꯣꯟꯇꯦꯛ ꯅꯝꯕꯔꯅꯤ ꯈꯪꯗꯦ ꯑꯩ ꯑꯗꯨꯝ ꯁꯣꯔꯨꯝꯁꯤꯒꯤꯀꯣ ꯑꯩ ꯑꯗꯨꯝ ꯍꯥꯞꯆꯤꯟꯖꯔꯝꯒꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯕꯤꯔꯣ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯁꯤꯒꯤ ꯁꯤꯡꯖꯃꯩ ꯁꯤꯒꯤ ꯀꯩꯅꯣꯗ
ꯂꯩꯕ ꯁꯅꯥꯃꯍꯤ ꯃꯣꯇꯣꯔꯁ ꯌꯥꯝ ꯑꯗꯨꯝ ꯂꯣꯀꯦꯁꯟ ꯑꯗꯨꯝ ꯈꯪꯕꯤꯔꯝꯕꯅꯤꯀꯣ ꯑꯗꯨꯝ ꯂꯥꯛꯄꯤꯔꯒ ꯑꯗꯨꯝ ꯇꯥꯟꯅꯕꯤꯕ ꯌꯥꯔꯅꯤꯀꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯦ